Ngachi nungdan Sokhiba Kanglaipa ki mairagi pau chedagi maroiba pau khara khangachiraga miyamda khudo tamjige UNLF Pambei group ka Kuki terrorist singga khut thoknabada Kuki terrorist taru kaya aso apanangle Myanmar manungda kem hangduna laiba Manipur gi lalharu kharagi kemta Kuki terrorist singa nomai kapsinduna dabagi thaba asi yamna toya chatharakli ngachi ayupung 3:30 taba matamda Tengnopa district ke Kabo Biliga lonaba border mayada UNLF Pambei group ke lami yangkai mungna mafam aduda leiringai matamda Kuki terrorist singna afaba khulai sijinaduna akan mamongda landarakre hari pause asina phangba paugi matung inadi khut thoknaba adu masing yamlaba Kuki mentor masing yamlaba UNLF ke lami singna ngangkhai gi sarokta chatlingaida Kuki mentor singa attack chatharakpadagi nakal animakta khut thoknaki akan mamongda khut thoknabada aduda yamdrabada Kuki mentor taruk thodok thokfamda laikhidre aduga kaya amana aso apanangle hari nomai kapnaba loiraba matungna mafam adudagi Kuki terrorist ke Kangu sing adu kulai tuna handoke aduga UNLF ki maikei dagi di aso apan amata yaukhiba laiti hainasu party ki maikei dagi phongdorakli sakhangdaba singna phubada miyo ama phubada Sire ama soklei JC semdina pung nifu nipan ki manungda mihapa sing puto o haina lengakta taksingkhre ngara nungthe masak khangdaba miyo kharana drug sijinabani haiduna miyo ani phaduna purkhraba matung miyo ama phubadagi Sire Miyo amana sokpadagi hauzik aruba phibamda laikanakre JAC semdina pung nifu nipangi manungda mihapa sing puthokadabani haina lengakadabi tawkhre pause asina phangba paugi matung inadi masak khangdaba miyo sing aduna phaduna puraba matung phubadagi laikhidraba miyo adu Thaba district ki kaibung mathak laikaidagi Jari Allies atomba saikun apopa MD Nasimuddin kawi aduga tamthina phubadagi soklaba miyo aduna MD Farib Eras Boysai Zaikun apopa MD Haji Jun kawi kainung mathak laikai dagini thaudo asigi matangda Lilong police na case ama lakhatuna thika paukre sakhangdaba singna phubadagi soklaba boyza hauji Imphal North AOC da laiba Rasmedi city da laikanari amaramda laikhidraba atombagi asiba haksam postmortem gi damak Jenims ki mokta tamkre thaudo asigi matangna police tagi phangba paugi matung inedi Laikhidraba Jari Allies atomba amasung sokpadagi laikanaduna laiba Farib Allies boysa ngara nungthi masak khangdaba miyoi singna Lilongdagi fakhibani hari makhoiba phaduna pukraba matung sakhangdaba sing aduna pujaiduna wahang pong chathabada aruba phibamda sokpadagi Thaba district hospital da hana pukhatuna laikanaki aduba MD atombadi hospital gi doctor na shiraba matungda purakpana haina khangalaki aduga sokpa miyo adu so hospital da pukhatlamba matungda pukhatlamliba miyo sing adu sengke masigi matungda sokpadagi phibam lusilakpadagi Rasmedi city da pukhatuna laikanakibani hari amaramda sakhangdaba singna phubadagi laikhidraba Jari amasung hauji hospital da laikanariba boysagi matang ngasi kainung community da miyangi oiba mifam ama pangthokuna Joint Action Committee Against Killing of MD Jari Allies atomba of kainung kauba JAC ama sengkre JAC gi oiba mifam ama pangthokuna warep ahum silaukre hari warep sing adudi Jari gi misi amasung boysabu tamthina phubagi thaudo asida chenariba miyoi khudimak lengangna thubada phaduna makhogi mathakta ain gi oiba matik chaba chayak pigadabani boysa gi layingbada changba layingman lengangna puthok pigadabani haiba yauri loinana JAC na taliba demand sing asi pungni phunipan gi manungda Thaba oina pangthok trabadi state asida lariba tonga civil society organization singga khusam naraga akamba khongjang changsimba hainasu warip lauki hairi kairakta laiba IV da lainaba lakpa 32 suba AR gi personnel sing mara pabi singna tankre Kakching district ki kairak semi village ki manakta laiba allegation and fraud control department IFCD gi inspection bangro IV da lirong da laiba 32 suba Assam Rifles ki post ama laihangin haina lakpadagi kairak Hianglam wabagai Kakching gi maya pabi ima singna 32 suba Assam Rifles ki sifai sing laiba yaroi haina tankre thaudo adugi matangda maya pabi singna phongdorakpada hariba mafam asida lamdam asigi praja singak sembina ba state security force sing matik sana thambada ayepa karisu laite aduba hauzik Manipur da thokliba lan asida Assam Rifles na maiteida chaliba lichat asida miyamna Assam Rifles da thajaba thamde maram aduna lekairak ki IB da Assam Rifles thamba sungya yaroi haike karigomba Assam Rifles na praja singbo usit thawoidabagi mawongda hanjin mafam asida
namduna laisinabagi thabak chatharaklabadi hena achawa thooningdaba thodok kya tholakani loinana Kachin district Assam Rifles free oina chathok chasin tawba fawba athingba fawba thamlakpa ya haina phongdoke maira paibi amana phongdorakpada maitai amadi Kuki singa thengnariba lan asida praja ani ge mayade laiduna lan khamdokpagi mahuta makhoina nakal nama tongsinduna atamnana maitai singbu namthanaba kya tawriba sina maram oiduna maitai singna Assam Rifles thajaba thamde AR personnel sing hena lairiba more amadi Churchampur da maitai singi yum dukan sing mai tharaba fawbada Kuki singna karisu tawba ngamkide yengduna laike Kuki ge bunker da AR ga puna laiminarambagi photo su mayamna uduna lairabani asiguma maram sing asina miyamna Assam Rifles thajaba thamde haike nakal amaramda Assam Rifles ke maikedegi hariba mafam asida soiduna laigani kanana su thingba ngamloi haina maya paibi singna kihalam ki haire pawasi tabadegi SDPO Kachin AK Premjit Kachin Police Station gi OCT Ramesor lakuna imaibel singa unaduna pamdaba tokdok sing thoktanaba wari sanake kidnap tawkhiba miyoi ama police na rescue tawkhre nal Imphal West District ki langtai khunaudagi khulai paibal singna faduna pukiba miyoi ama se police ki kanguna chathakhiba operation da tekta kaidna kanbangam khre haire police ki pauna hai akhanaba paw ama phangbadagi lamdeng manaki chakhulong kabui khulda chathakhiba operation da mayo adu kanbangam khibani haire amaramda ngarang National Highway 37 amade National Highway 2 dagi security na ngak sendina tonga ma pojai sing puba gari mathang sina chaniga kun amadi chaniga yangkhai Imphal da changlakhre haire amaramda security force na lakholapa khongthangi soro ama oina chung amali tamgi tonga ma mafam singda operation chathaba leptri ngarang Kangpopi district ki Gobajang Village se chathakhiba operation da khulai paiba singna losinduna thamlamba local pampi bomb ama local med point 32 mm gi pistol ama magazine ama SBBL gun ama phagat pangam kiari phagalaba khulai sing adu mari lainaba police station singna khutsina khare hairi mapunchi chupa phadop taraba mioi ama jail dagi nanthokuna chengkhre mi hat payang tonga ba thodok singa chenabagi damak police na fajuna jail thamlakhiba National Liberation Front of Tripura UNLF gi larmi ama jail dagi nanthokuna chengkhre hari hariba thodok asi ngarang Tripura gi Sipai Jala district laiba Bisalghat laiba Central Jail da thokibani hari jail dagi nanthokuna chengkhraba miyo adugi maming Swarna Kumar kawi Tripura dagini mahami hatpaga mai lainana life imprisonment taduna jail da larakibani mahak jail dagi nanthokuna chengkhre haibase jail da lariba miyo singi roll call torokpa matamda khangba ngamkhibani mahakna jail dagi chengkhiba thodok asi mamangdasu anirek laikhre mahakna kumja lising aniga sumna taraga taru amadi lising aniga sumna kungani thoida di Kanchampur sub jail dagi chengki thodok adu thokibaga loina police amadi BSF ki kanguna akhanaba section thorong lokhakhibaga loina jail aduda district police ki SP amadi district magistrate changsinduna chijimba hokre hari sakhangdaba singna NSCNIM gi kadar ama nomaina kaplambadagi laikana khre ngarang numidang pung mapalom taba matamda ma sakhangdaba khulai faiba sing NSCNIM gi larmi ama Dimapur gi krama colony manakta nomaina kaplambadagi sokna laikana khre hari nomaina kaplambadagi laikana riba miyo adugi maming Wongsung kawi magi oi thangba pukchepta nomai maro ama pambagi dakfam lai kanana kari marangi damak nomaina kaplam libano haiba khangba ngamdri amaramda kuntraga mathoi suba Assam Rifles amadi police ke apumba kanguna chathakhiba operation NSCMIM gi Southeastern Service ama phagapangam le hari pawasi nahai tha asigi taraga humdoi da khanaba paw ama phongbadagi police amadi AR gi apumba kanguna Arunachal Pradesh ki Janglan district ki manung samba Laktong area da chathakhiba operation da miyo adu phagapangam khibani hari phabi miyo adugi mamin Southeastern Sheridan Wangmun Kim Hun kawi Jalang district ki Kimyong ki manung samba Yangman village da kini hairi